ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯆꯤꯡꯖꯥꯎ ꯄꯥꯠꯀꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯥꯄꯝ ꯁꯨꯔꯦꯁ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪ ꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯁꯥ ꯑꯀꯪꯕ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯏ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ, "ꯀꯔꯥꯏꯗꯒꯤ ꯁꯤꯡ ꯆꯟꯕꯒꯤ ꯃꯈꯣꯜꯅꯣ ꯇꯥꯔꯤꯕ ꯑꯁꯤꯕꯣ?" ꯁꯨꯕꯣꯟꯅ, "ꯑꯁ ꯈꯪꯗꯦꯗ, ꯃꯐꯝ ꯀꯔꯥꯏꯗꯒꯤꯅꯣ? ꯑꯁꯤꯗꯕꯨ ꯀꯔꯥꯏꯗꯒꯤ ꯃꯤꯅ ꯂꯥꯛꯀꯗꯕꯅꯣ? ꯃꯤꯕꯨ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯎꯆꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯂꯤꯟꯖꯥꯎ ꯑꯃꯅ ꯃꯔꯩ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯂꯤꯟ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯂꯤꯟ ꯑꯗꯨꯅ ꯃꯈꯥꯗ ꯍꯦꯛ ꯌꯧꯕꯒ ꯃꯁꯥ ꯑꯗꯨ ꯊꯦꯛꯆꯤꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯥꯁꯨ ꯃꯥꯟꯕ ꯑꯃ ꯑꯣꯊꯣꯔꯛꯏ꯫ ꯂꯤꯟ ꯑꯗꯨꯁꯨ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯕꯗ ꯂꯝꯍꯨꯏ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯎꯁ, ꯆꯥꯎꯋꯦꯍꯦ ꯍꯧꯖꯤꯛꯀꯤ ꯂꯤꯟꯗꯨꯗꯤ꯫ ꯑꯁ, ꯑꯗꯨ ꯂꯤꯟꯗꯨꯅꯒ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛ ꯑꯁꯦ ꯄꯨꯜꯂꯞꯀ ꯌꯣꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯕ ꯇꯥꯕꯅꯤ." ꯁꯨꯆꯤꯇ꯭ꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁ ꯌꯥꯔꯦꯍꯦ, ꯑꯀꯤ ꯑꯀꯤꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯑꯗꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯆꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯈꯔ ꯂꯥꯛꯄꯒ ꯁꯨꯕꯣꯟꯅ, "ꯃꯌꯥꯝꯁꯨ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯝꯃꯨ. ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯥꯝꯃꯨꯈꯤꯒꯦ." "ꯀꯨꯏꯔꯣꯏꯗ, ꯆꯪꯒꯦꯅ ꯆꯪꯕꯗ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯃꯉꯥꯏ." ꯔꯣꯍꯤꯠꯅ, "ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ." ꯁꯨꯕꯣꯟꯅ, ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯡ ꯍꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯅꯩꯈꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯨꯕꯣꯟ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯇꯨꯝꯅ ꯊꯣꯝꯃꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯁꯨꯕꯣꯟ ꯑꯗꯨꯁꯨ ꯃꯈꯣꯡ ꯍꯥꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯗꯨꯅ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯅ, "ꯗꯗꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯁꯨꯕꯣꯟꯅ, "ꯑꯩꯅ ꯉꯁꯥꯏ ꯈꯣꯡ ꯍꯥꯝꯃꯤꯉꯩꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯝꯂꯝꯃꯤ." ꯁꯨꯕꯣꯟꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯉꯥꯟꯕ ꯁꯔꯨꯛ ꯑꯣꯏꯖꯔꯕꯁꯨ ꯁꯣꯡꯂꯕ ꯅꯥꯔꯛ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯎꯍꯧꯏ꯫ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯑꯗꯨ ꯆꯣꯡꯈꯠꯂꯤ꯫ ꯁꯨꯆꯤꯇ꯭ꯔꯥꯅ, "ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯛꯏꯗꯨꯕꯣ?" ꯂꯥꯡꯂꯦꯟꯅ, "ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯎꯍꯧꯗ꯭ꯔꯣ?" "ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯎꯍꯧꯗꯦꯅ, ꯀꯔꯥꯏꯗꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯎꯕ ꯑꯣꯏꯔꯤꯅꯤ." ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯍꯜꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯃꯥꯔꯅ, "ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯤꯡ ꯃꯆꯥ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜ ꯌꯧꯔꯦ꯫ ꯆꯤꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯂꯥꯞꯇꯛꯅ ꯈꯨꯟ ꯑꯃ ꯂꯩꯕ ꯑꯗꯨ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯈꯨꯜ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, "ꯀꯌꯥꯗ ꯐꯖꯔꯤꯕ ꯈꯨꯜꯅꯣ!" ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡꯁꯨ 3 ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯃꯥꯏ ꯊꯟꯅ ꯆꯦꯜꯂꯤ꯫ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯥꯜꯂꯒ ꯆꯠꯀꯅꯤ?"
ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯇꯨꯔꯦꯟ ꯑꯁꯤꯕꯨ ꯀꯨꯝꯃꯒ ꯆꯠꯄꯗꯤ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯔꯣꯍꯤꯠꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯇꯛꯅ ꯎ ꯑꯃ ꯐꯩꯔꯒ ꯊꯣꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯔꯛꯏ꯫ ꯔꯣꯍꯤꯠꯅ ꯇꯣ ꯌꯦꯡꯉꯣ, ꯑꯥꯗ ꯎ ꯃꯥꯟꯕ ꯑꯃ ꯐꯩꯗꯨꯅ ꯊꯣꯡ ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯨꯕꯣꯟꯅ ꯎꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯜꯍꯜꯂꯛꯏ꯫ ꯍꯦꯛ ꯂꯥꯟꯕ ꯂꯣꯏꯕꯒ ꯎꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯇꯦꯛꯇꯨꯅ ꯇꯨꯔꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯛꯏ꯫ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯆꯤꯡ ꯃꯆꯥ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯊꯣꯏ, ꯂꯥꯡꯂꯦꯟ, ꯁꯨꯁꯤꯇ꯭ꯔꯥ, ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯣꯍꯤꯠ, ꯁꯨꯕꯣꯟ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯗꯣꯝꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥꯗ ꯑꯣꯠꯄꯒꯤ ꯃꯑꯣꯡꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯈꯣꯡꯗꯩꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯁꯨꯝ ꯁꯨꯝ ꯇꯥꯁꯤꯜꯂꯨꯔꯒꯅ ꯑꯃꯨꯛ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯃꯈꯣꯏꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯇꯥꯔꯛꯏ꯫ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯗꯨ ꯑꯣꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯜꯂꯞꯅ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯁꯨ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯛ ꯎꯠꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯊꯣꯏ, ꯂꯥꯡꯂꯦꯟ, ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯨꯃꯥꯔꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯔꯦ ꯑꯩꯉꯣꯟꯗ꯫ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯁꯦ ꯎꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯇꯦꯛꯈꯤꯕꯗꯒꯤ ꯎꯔꯛꯄ ꯉꯥꯛꯇꯅꯤꯀꯣ, ꯅꯠꯇ꯭ꯔꯒꯅ ꯎꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯥꯟꯅꯕ ꯁꯥꯟꯅꯐꯝꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯁꯨꯁꯤꯇ꯭ꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯦ ꯊꯋꯥꯏ ꯀꯌꯥꯒꯤ ꯈꯨꯟꯗꯤꯟꯅꯐꯝ ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯙꯥꯔꯥꯀꯦꯁꯄꯨ ꯊꯤꯕ ꯐꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯕꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯂꯒꯗꯤ ꯔꯥꯀꯦꯁꯄꯨ ꯊꯧꯅꯥ ꯂꯩꯅ ꯊꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯕꯣꯟꯅ ꯑꯀꯤꯕ ꯑꯗꯨꯕꯨ ꯐꯥꯗꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯞꯅ ꯀꯞꯅ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯠꯁꯨ ꯌꯥꯎꯗꯕ, ꯃꯀꯣꯛ ꯅꯥꯀꯟ ꯅꯥꯝꯃꯁꯨ ꯄꯣꯝꯂꯕ, ꯃꯌꯥꯗꯒꯤꯁꯨ ꯏꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ꯫ ꯑꯀꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯗ ꯈꯪꯍꯧꯗꯅ ꯏꯁꯨ ꯊꯥꯡꯗ꯭ꯔꯕ ꯁꯔꯨ ꯉꯥꯛꯇꯅ ꯉꯥꯏꯔꯕ ꯈꯨꯠ ꯑꯃꯅ ꯊꯣꯏꯒꯤ ꯃꯈꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯎꯔꯤ ꯋꯥꯔꯤꯇꯅ ꯊꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯕꯨ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯏꯕꯨ ꯀꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯨ ꯇꯥꯟꯅꯒꯗꯕꯁꯨ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯕꯣꯟ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯝꯕꯤꯗ ꯐꯠꯇꯕ ꯂꯥꯏ ꯊꯦꯡꯅꯔꯕꯗꯤ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯆꯥꯏꯁꯤꯜꯂꯨ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯨꯕꯣꯜ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯁꯨ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯁꯨ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ, ꯁꯣꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯊꯣꯏꯕꯨ ꯀꯧꯗꯨꯅ ꯊꯣꯏꯅ ꯆꯦꯟꯈꯤꯕ
lambi adomda adumak lai. Thoina chenkiba uri waritana thallaba mafam aduda changai. Asumna khara changakpada haujikti ure. Thoina asibagum taduna lairiba adu langlena ure. Langlena thoi haina kauduna chenchilaklammi. Makhoi miyamsu langlena chenchinkiba adomda makhoisu chenchilaklammi. Langlena thoibu matambakta kungkhattuna kappi. Ngaihak leiraba matung thoi adu gyan tarai. Thoina gyan hek tarakpaga Subonda yenglaga asumna hairei. Da Subon nakhoi miyam darakesbu phangnaba tibira uko. Handaki mapuk asida aikhoi miyam punna matam kuina pullo haibado nongdamba mana tamlamdraba mali. Mathangi mapuk haibado leiramlabadi aikhoi punna amuk punchiko. Asi hairaga thoi adu makhoi miyam adu munna yenglaga mamit adudagi pirang leptana chentharamlaga thoi adu mafum aduda mahaki aroiba chor adu honkhirami. Susitra ga langlenga thoi adu mathanungda chetna khonjaduna tingthana oina kapsari. Asomdana Subon, Rohit, Kumar makhoi awmsu nupani haijabadani makhol thokna kapcharai. Asomdana Rakesh adu thawai kaya amana chawraba khongnang amada li uri pambi kaya amana Rakesh bu punduna thamli. Atopa thawai kaya amana Rakesh ta miyoibagi sadum kaya ama pirami. Rakesh ti chaw haiba yaramde. Thawai aduna sauraduna Rakesh ki mamangda akiba saklon kaya ama ulai. Rakesh saklon sing adu ubadagi kiraduna migi sadong adu charami. Adubu mayana sikpa hek hawrakpaga miyingki manam adu tabada Rakesh adu mahakna sakiba pumnamak adu haduraklami. Asomdana Kumar, Subon, Rohit, Langlen, Susitra thoibu kauraduna makhoi mangamak kapcharami. Rohit na hairei thoigi haksang ase sakaina uroidaba mafam ama yenglaga thamlamnasi. Makhoi mayamsu yanaraduna thoigi asiba haksang adu mafam chaba ama yenglaga thamlamlei. Makhoishu mafum adudagi thorai. Asumna thoglakpada haujikti khul adu ure. Khul aduda makhoi manga khongthang tapna thangduna mirak narak yenglaga mamai adu akoibada yenglaga mafum aduda lai. Mafum aduda maina sakhibagi yum kaya amasu atek akai oina leiba urami. Makhoi mayam yum adubu yenglaga lakpada yum amagi manungda garigumba pot ama tabagi makhol ama tarai. Ngaihak leiraga khanghaudana sekpi masa kaya ama paithorai. Makhoi manga adu makhada famthaduna lei. Ngaihak leiraga makhoi manga su chatpa amuk haure. Kumara hairei mafam asida leiramba mising aduna karaida leinakraba chatno. Aduga mafam asida saduna leiriba yum asina maina tumna sakibagi ut oina leiriba asina kariga oiba chatno. Natragana ngasai aikhoina thengnarakpa thawai kaya adu khul asigi miyoibasing adugi thawai oiriba chatla. Asumna wari kaya ama sanaraga lakpaduna haujikti khulki sidai amada yum amakhak saduna leiba adu ure. Makhoi manga yum adugi manakta changlakpada yum adugi thong adusu maya karap tawduna leiba adu urami. Yum adugi manungdasu mi ama leibagi makhol ama murum sonba ama tarai. Rohitna asumna kaurai. Yum asibu mi kana leige. Yum asibu mi ga leibibro. Asumna anirak ahumlak kauraba matung ahal ama chaisu pairaduna imung adudagi sekau mamit pangli mamit adu noiraduna thoglai. Ahal adugi masak adu ubada makhoi punna tungda kongfam ama ani halli. Ahal adugi masakti mamitna musinmuna kuselli. Masam adusu pokna pungaw-ngawna makhwang yawna masam adu sangi. Wari asigi ahumsuba saruk matang asida loijarai. Wari asi pathokjaba matamda soikhilankiba yaurabasu mayamna ngakpigani.
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫